Manipurda President Rule Chalairakpana Houjik State Asida Oiriba Fibamgi Waroisin Purakpa Ngamloi haina Irom Chanu Sarmila na Fongdokre. Wafam asi Chatliba Tha Sigi Tarahumdoida President Drupadi Murmuna Manipurda Assembly suspended animation thamlaga President Rule Chatna Hale Haiduna Laktokraba Matungda Ing Kumja listing anida Malongi bus station amagi manakta Assam Rifles na nupi yaw na micham tara nongmay na kaptuna hatkiba thogdoki matungdagi Manipurda Chalairakpana Armed Forces Special Power Act AFSPA listing amaga chamapan yangkhay nipa loktokadabani haibagi demanda Chahi tara taruklom chupna chara henduna khongchan sangsilakibi Irom Chanu Sarmila na paugi agency amana hangba wahangi paukum piraduna fongdokibani mahakna makha taraduna chatliba tha astige tarahumdoidage Chana halakliba lengaklon makhal astimak Manipurgi miyamna pamde aduna union lengakna mangzil thana chathagadaba thabakti lanjeng na duna relief camps singda leirakliba miyoi singbu masa masagi mayum inkholda hanjinduna leibana oigani haike Prime Minister Narendra Modi na Manipurgi damak tangai fadaba infrastructure sing semgatpaga loinana chaukhatpa puraknaba hotnagadabani haukiba matamda President Rule Singh salaikiba adu democracy na piriba wahan thoksing manghannabani haina su fongdokhi Manipurda leiriba fibam asida atopa mikhal ama pangthokpana su ahongba purakloi masigi mahuta amaga Hazanaba Puraknaba hotnagadabani Loinana Manipurgi Governor amadi Manipurgi Ningthoga amato aina thabak paikhatpana chungani haike